Wangjing Kojongpopi Sports Complex Khongjong Police Station Chief Minister na Sangakre Keba Ching the Sagaliba Khongjong War Memorial Complex su Yengsin Kre Manipur ki Sentok Laigadaba Yamlaba Chingi Mafam Kaya Survey Togabadagi Sizinafam Kangdana Laire Haina Deputy Chief Minister Gai Khangam na Phongdokre Amasung Macha Drug Lalon Bada Chenaba MPCC ki President TN Hauke Pamadi Chief Minister Okram Ibobi Kudakafam Thadokadabani Haina BJP ki MLA case Joy Kishan a demand Taurakli. Member Kurumzari Dom Yang se Impact News ni Prime Time Manipuri News Bulletin Day Kaidam Gentis in Ahuja Punja se Faub Gamer the Boxing Mam the Pizari. Chief Minister Okram Ibobi Singh na Thawal District ki Wangjing Kodompokpi Lampakta Saba Sports Complex Khongjongi Police Station Amadi Keba Chingi Chingkhong da Saba 33/11 kV ki power substation ngasi amukta da mathang sangakre. Sangabagi Thorunga Mari Lainana, Wangjing Kodompokpi Sports Complex, the Pangthokpa Thoram Amada, Wangang the Chief Minister Nahai, Manipur the Hogsik Ladyba Mahakna Luchingba Gamenasina, Manipur District Kuding the Sports Complex, Amamam Thamnabagi Pandamda, Angambat Thaduna, Hotnari, Masida Natana, Mai Ningtina Pinaba Amadi Police ki Awatpa Police Station, Singsu, Sanaba Thorang Tauri. Sangabagi Thauramadu the Deputy Chief Minister Gai Khangam, Panchayati Raj Minister M. Okendra, MLA Paunam Brojen, MLA Surchandra, Chief Secretary DZP, Thawalgi DC, SP Amadi Atay Makok Thongba Kayasu Saruyaki. Thasaki Tang Kulgo Humdoida President Pranab Mukherjee na Sangagadariba Khongjong Keba Chingda Hausi War Footing Semgat Chagaliba Khongjong War Memorial Complex ki Fibam Chief Minister Ramadi Deputy Chief Minister na Mafamadu da Chatuni Yengsin Kre Integrated Mega Tourist Project ki Makada Khongjong Keba Ching Amadi Chingi Akoibada Semgatliba Monument Pillar Public Pond Khongjong War Memorial Gate Amadi Atai Semgat Chagaliba Singh Adu Chief Minister na Yengsin ki Loinana Khongjom de Lakadaba Asiga Thana Numit Humni Khakta Ngaisilakpaga Semgat Sagatliba Singh Adu Atubu Matamda Loishinaba Chief Minister and official Singh da Pautak Su Piki. Manipur ki Yamlaba Chingi Mafam Kaya Survey Togdana Lady Basina, Lamdamasigi, Sentok Lagada Yamlaba Mafam Kaya Sezinafam Kangdana Lady Haina, Horticulture Minister Gifam Supairaba Deputy Chief Minister Gai Khangam na Phongtokre. Wafamasi ngasi uripok takelambam laikai da laiba Salaigi Smart Land Development Primary Cooperative Bank Limited hangdokpaga mari lainana Deputy Chief Minister Gai Khangam na Phongdokhibani. Deputy Chief Minister Gai Khangam na hai Manipur gi ayamba saruk Singi Lam Oiri Adubu Mafam Sing Asi Matam Kayadagi Ningtina Land Survey Tauba Ngamdana Lairi Survey Taugdaba Amadi Land Ownership ki official record Laitabana State Amadi Central Government na Piriba Kudong Chaba Kaya Laumi Sing na Fangdana Lairi Nakalam Romda Ngasi Nauna Hangliba Bangasina Lamdamasida Lairiba Mia Maru Oina Laumi Sing da Kanava Fanghanduna Lamdamasibu Chathok Laiba Chokotpa Amadi Ing Tapa Mafamama Oirasanu Haina Deputy Chief Minister Gai Khangam na Makataraduna Phongdoki. Ipa Pana Kalakator Torakatavasi, I give Mumapang's committee members in other honorable members in Adra. Nang Singilam John Topi Hera, MLR, 8 extent honorman, Orivni, a single proposal of Amuhana, Kalakanu, higher than a Sautana, Hariam Nangi, I do officers in Hariam, and this of the Mangali, Yade, I will hide away. It is nothing but the same madness. Awareness people say, the war must be die. Ngasigi Thoramatu da Saruk Yakiba Social Welfare Minister, Social Welfare Amadi Cooperation Minister A.K. Mirabaina, Hai Ngasi Nauna Hangdokliba Bengasina, Lamdamasigi Cooperative Movement da Anoba Mayon Amapiba Ngambani Haina Fongdoki, Bengasidagi Lon Lauduna Henna Faba Punsirol Amagidamak, Lamdamasigi Laumi Sing na Hotnabiu, Nakalamram da Lamdamasida Miam da Bang Sing na Piriba Kanaba Ningtina Kangdriba Siga Mari Lainana, Awareness Piba Matautai, Hairaduna, Minister A.K. Mirabaina Lamdamasida Green Revolution gi manglan mangfaung naba lamdamasigi land holding capacity hengat hanbagi tangai fadaba lai hainasu Minister Sina Makataki ngasigi thoramadu da Reserve Bank of India gi hanagi Chief Manager Kuchi Bolta Prashad Nabat Manipur Region gi Assistant General Manager Raj Kumar Yaifaba International Quality and Environment Expert Dr. Anand Murthy yauna miyakyana sarukyaki Loan like Lobraga, Singapore return to Wiki, habit a selectabanina, Makuri Yankuna, Sicarino,
karamai koi give and take to do no anima profit and loss se ani karamai phumina ga do no haiba se ya kupna makoi da ai koi class lo ba ma sange ba mi pan tang da ba state ama oi se haiba taraga di revolution ai si sange ba karamba revolution green revolution ai si sange ba green revolution langna bo hona ba da ai koi leriba agricultural land sing se makoi bo ai koi double cropping triple cropping bawagi target to duna ta sing sigi sab saba chakthum se hangan na bo hona ba da same parcel labor to bagi chawr bu mathau matai Macha drug lalonbada Chenaba Manipur Pradesh Congress Committee ki President T.N. Hawkif amadi Chief Minister Okram Ibobi khudakta fam thadokadabani haina BJP ki MLA case Joy Kishan demand tawrali BJP na drug lalonba Congress government ki mayokta makhal kaya gi kongjang changsilagani haina MLA asina makha takirli ngasi khuyatong da laiba MLA case Joy Kishan gi sanglenda paumi singa unaba mada case Joy Kishan hai hauzik laiba state government asina drug thingbagi mahutta drug lalonbada mating pangduna laire Congress ki MLA Minister Singh Nasu Lamdamasi ki Miyam ki Khallaga Party ki President Amri Chief Minister ki Mayokta Khongjang Changsin Fam Thoi Natrabadi Congress MLA Minister Singh Su Drug Lalon Basida Chapchana support tawi haina lawgani Nakalamram the status ki Special Investigation Unit Kari Maramdagi Muthat Pano Loinana Unit ki officer ki Ranjitna Airport tagi Yamlaba Drug Fa ki bada award pibagi mahutta punishment pire haina MLA Joy Kishan Amaral Sikhi Panbayaba Amana Ing Lishing Aniga Taraga Humdoi the Imphal International Airport Tagi Drug Mayam Ama Faki Bagamari Lainana Chief Minister Okram Ibobigi Mayam Bagi Macha Okram Henry Gi Matakta CBI na charge sheet Thangatpat Laikre Loinan MPCC ki President T.N. Hawkip ki Machanupa Cyclone Palelda Yamnaba Drug Purambagi Police na Faki ba Laikrabani Shri Okram Ibobi Amasung Shri T.N. Hawkip Ani Congress ki President Amasung Chief Minister ki Phamdagi Khutakta resign to buduna Manipur Prajami Tungi Lambi ki Khanbane ne Logani Lairiba Congress ki Karmi Khudimak Congress ki MLA Khudimak Minister Khudimaksu Makoi Ani resign to naba iho ma changjan badarkar oi iho changjan biu masida MLA Minister singna iho changjan da bahai se na koi punamaksu Honorable CM amasung Honorable President of the MPCC Anina Draki Khabada involved to with the support to we haina Manipur Prajami amna akone logani BJP ne changjalakbe khongjang asida iramdam Manipur ase drug ki ipaktagi masdi kannab honameni saina NGO civil society kodemakta aina ngasi appeal tawjari Chief Minister ki Macha Mashu Machil Manau Drug Fabagi Don Oire Haiduna Central Bureau Investigation CBI na charge sheet Tangalaklaba Fawuda Makhatana Laingak Asi Laifam Thoklibra Haibasi Manipur Miyam na Kanaba Matam Yaure Haina Aina Thinkraba Lalholup Maoist Communist Party Manipur ki Publicity and Propaganda ki Secretary Comrade Nonglai Meitei na Thadrokpa Cherolamana Fondorli Manipur ki Senior Citizen CSO Mairapai bi Intellectual Editors Journalists Amadi Lanai Miyoi Khudingmakna Laingak Mapu Ikaiba Khangna Moral Ground da Fam Thadu Natraga Miyam Hupna Pamdagi Chingthanaba Kolau Laubagi Pumfam Yaure Manipur da ruling party gi President Amadi Chief Minister gi Machana Drug Fabagi Don Oiramba Sidi Manipur Kunai gi Kwaidagi Ikai Ningai ni Kunai Asibu Leikha Tahanbani Amadi Malengi Miyam Mangda Manipur bu Lukmai da Haptuna Yon Baga Chap Manare Pungfam Asida Miyam Tumina Laisin Biganu Haina Cherola Cinema Katari Nakalmaramda English Aniga Taraga Humdoi Imphal International Airport Tagi Masing Yamlaba Drug Sing Faduna Manipur da Kwaidagi Chauba Drug Lalon Bagi Wato Oikiba Togdoki Matangda Central Bureau Investigation CBI Tingzinduna Social Worker Okram Henry Gi Matakta charge sheet Thangat Lakiba Adubu Election Committee Taraga Mangaf Wangai Assembly Constituency of Okram Henry Nai Yaninga Bafungdorokli Hiramasigi Matangda Ngasi Nungtil Mantripukrida Labor Election Committee 15 Wangai Assembly Constituency of Okram Henry Gi Office ta Paumi Singh Unabada Election Committee Sigi Wangangloi and Imona Haikibada English Aniga Taraga Humdoida Thokiba Drug ki Watok ta Okram Henry bu Drug Lalonba Oina CBI na charge sheet Thangalakpa si Wangai Assembly Constituency da Ladiba Miyam na Angakpapui Okram Henry Social Worker Oina Manipur da Chokot Hannabagi Pandam da Wangai Assembly Constituency dagi General Election Thingna Kraba Miyoini Kunai sigi Yaifana ba Tauriba Miyoy Amada Drug Lalon ba Oina Uhannaba Hotnariba si Kanagumba Karana Political gi Kudong Chaba Lauduna Mingchat Tinanaba Hotnabani Haina Lawi Adubu Henry ki damak Wangai Assembly Constituency ki Miyam na Matam Pumbada Lepkani Haid CBI na charge sheet Thangale Haina Pongdorak Basi Yam na ngakpa ama
ꯐꯥꯎꯏ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯍꯦꯟꯅꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯊꯥ 5-6ꯀꯤ ꯃꯇꯨꯡꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯒꯤ ꯃꯌꯥꯁꯤꯗ ꯑꯅꯧꯕ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔ ꯑꯃꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯌꯣꯜ ꯆꯨꯝꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯣꯏꯔꯤꯕ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯍꯦꯟꯅꯔꯤꯗ ꯁꯤꯔꯛꯏꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯦꯁꯥꯁꯤꯅꯦꯁꯟꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ President Pranab Mukherjee ki Manipur Khongchat ki mangoina na ngasi ayuk Indo-Myanmar border da IED manga pokaikhre Assam Rifles ki personnel ahum sokre India-Myanmar border ki T Minau village amadi Holland 5 village ki marakta IED mari thangna na pokairakpatagi taragamathoi suba Assam Rifles ki personnel ahum adu sokibani Assam Rifles ki Kangbu Singh aduna Khul Singh asigi akoibada khongna patrolling chatlingaida ngasi ayuk pung 7:35 rom taba aduwaida IED Singh adu pokaikibani Soklaba Assam Rifles ki personnel ahum adudi Nayak Subedar Pushkar Singh Rawat Havildar AS Kajor amadi Rifleman Bipul Bishwasni haiba khangbangamle makoida minor injury thokpanatana kai hena sokpadi oikide hairi Hoje fawbagi oina kanagumba amatana IED Singh adu pokai hankibani haina claim torpa leitri adu moinamak Holland 5 gi village chepna sigumba thogdok asi matungda amuk hana thohanbidanaba appeal tawkhre Maitai Council More nasu thogdok asibo akan bamongda yaning da bafungdorokli lakliba April tangkul gumdoida President Pranab Mukherjee na khongjom de yawba lakadaba na maram oiraga state pumbada henna mikupna hom singna lainaba lauthokpasu laikhrabani India Myanmar border ki T Minau village amadi Holland 5 village ki marakta ngasi IED manga thangna na pokaibagi mayokta Hill Tribal Council More office ta mifam ama pangthokre mifam asina hayeng More Town National Highway amasung border area da ayuk pung 6 tagi midang pung 3 fawba pung 12 gi ban kaukre Laibasida Lairiba National Party Singi Manungda Hauzik Union Government Pairiba Bharatiya Janata Party BJP na Khwaidagi Maral Mathum Laiba Party Oire Party Sina Laibasida Government Hek Pairakpadagi Haukiba Chahi English ani Taragamari Taragamanga da Khwaidagi Yamba Oina Lupa Koti Chamapan gu Humputraga Dasmik Mari Ahumgi income Tanbangamki Amuramda Congress Party di English ani Taragamari Taragamanga gi audit report Election Commission da Pikat Lakide Haina Association for Democratic Reforms ADR na fongdokre panbayabadi Election Commission na leibag asida lairiba political parties kudimaki audit report pikhalaknaba English ani taraga marigi November 18 da khangankibani Politics ta miyam gi wayal na khwaidagi chawba wayal ni miyam gi khanna thabak tawbana khwaidagi chawba thodang ohensi haina Thongje Assembly Constituency ki MLA Thongam Bishwajit Fongdokre Wafamasi ngasi Thongje Assembly Constituency ki manung chana leiba Faija Laiton Community Hall gi stage maikum hangdupaga mari lainana fongdokhibani Thoramaduga mari lainana Faija Laiton da leiba ahal oiraba mioi singda Sajibu Chairaubaga mari lainana Sol Khudol Tamki MLA Thongam Bishwajit na Thoramasiga mari lainana haikibada Kendra gi oiba chakot thorang Paikhatpada Rajniti ki oiba khetnaba thamdana punna hotnaminasi Faija Laiton gi oinasu awatpa pumba maira paibi club ki mihut yaungna punna khanaduna kari tauba yabagi haibadu hotnaminasi haina MLA asira makhataki Bagi family sahabano dia jadi tahu berana kerana memori le namun wahai bose ayo handali masih kelupa amo bhav apa yang kau melodi cedau kali jauh tahu mana dia masih purely ai hak apa dia kui emi mungi family di emu menunggu panare hai kai emu menunggu pesara di kunci lehari kada dalam damas dah kui tahu ki mami dah kali masyarakat si hai dah kui kasih dulu pasal mi masih bawa mari mari am terleda dia harus mari simpul terleda semua Politics tahu jadi bah aku ini pagi sahab court se aku ini Supreme Court High Court nanti People's Court se sedikit berjauh lagi National People's Party NPP Manipur State Unit ki office among CMZ venue da laiba Punjab National Bank ani suba Florida Party sigi National President Conrad Sangmana hangdokre ex-minister Thangminlan Kep Ganbu Manipur State Unit ki anoba president oina laktokre party sigi office hangdokpaga mari lainana Conrad Sangmana Paumi Singh da haikibada NPP bu lingkhat lamba laikhidraba Lok Sabha gi ex speaker PA Sangmana pamjaramba principal ngaktuna miyam gi thabak tawgani Paumi Singh na hangba wahang amagi pakum piraduna mahakna makhataraduna hai lakadriba Manipur gi general election amadi June thada pangthokadriba Imphal Municipality Corporation gi election da party sina
थेंगननबा सेम सारगनी लोइनना मणिपुर यूनिट के प्रेसिडेंट ओइना खल्लबा थांगमिनलेन किपगेन की लीडरशिप मखादा पार्टी सिना अफबा थबक कया तौरकनी थाजै हाइना फोंदोकी We have appointed our new president for the state of for Manipur, Mr. Kipken, and I am very, very confident that under his leadership, our party, NPP, will grow. And he's a person who understands the politics of the state, and I'm sure that he will do justice to the position and strengthen the party in the future. It will be our endeavor, and we will strive to carry the party forward. We will try and work on the principles that our great leader, Mr. P.S. Sangma, had laid down, and we will continue to work for the people in every way that's possible. Chahi Yankai Henna status of the Armed Forces Special Power Act Thamjin Basina Lalhoba Namthabagi Mahutta Hennadum Kankat Halakli. Ek asi state asidagi pumlo lawthoknaba JDU gi National Executive Meeting da puthokuna khanaragani haina Janata Dal United Manipur Unit ki President Moirang Them Tobina phangdorokli. Party asigi Babuprada Live Office ta ngasi pangthokhiba pawgi mifam amada mahakna haikibada yelhomi kannadaba Manipur government na pass tawkraba bill gi matang da state amadi center da leiriba government anina tuminna leishinduna leiri lakliba tang kungo humdoida Patna da pangthokadriba JDU gi National Executive ki mifam da puthokuna National Leader Single Loinana Manipur gi border issue gi matangda khanagani Manipur Police Constable Lob gi wathok ngasi fawba loishindana thamliba amadi naharol lak taret hena ngasi thabak fangdana leiriba sigi matangda Manipur government na long term plan ama semnaba appeal tawki Center da akoi pass to win number Thagraga, Nasib Hoboda, state government as Masitumina Leshanba, Aduga center the Leriba, BJP government as Yagani Natra Yaro Heba, Karigumba, Pawam the Piraktava, Masigi, Matanga, Janta the United Leader Singda, Mating Pangwina Nava, Manipur Lamkai, Kanana Namaki, Damakta, Bifama Kovina Namaki proposed to Gibasu, Nasib Hogi Manunda, Shakas, Natabo and Ontoroktaba. Masiga Mari Lenana, Indomema border, fencing Matang the show, I koi Masi koi Madugi National Executive Council before the highlight Togone. Prime Minister Gram Sarak Yojana ki tara suba phase ki makhada uyum poktagi lambui khul fawgi lambi asi contractor singna tender Thadadaba Chada Kun Henna minus Chathanduna tender Thadarakpada Mari Lainana Department Ayaba Piduna Tabak Shuhanaba Honaribasi Lamdamadungi Miam na Yabangam Lohaina Fungtorokli. Ngasi Lambui Kulda Paumi Singa Unabamada Youth Modern Club Harau Rogi Advisor Nong Tongbam DJ na Hai PMGSY Mapan Suba Phase ki Makada Sem Kiba Lambi Sing Contractor Singna minus ta Tabak Su Kiba Maramna Chahi Olapada Lambi Sing Amata Chatpa Yadre. Tara suba phase ki makhada Khundrakpan Assembly Constituency da thabak manga yaurak liba sida su contractor singna minus ta tender thadarakpadagi kayarak hanna retender tawkre ikhang khanghodana handak mari lainaba department na ayaba piduna kilometer taraga manga rom sangba lambi asi semnaba hotnariba asi miyam na yaba ngamloi contractor singna namphu safuda thabak sunaba hotnaraklabadi maduda tholakpa afa phattagi daita pumba department amadi contractor singna pugadabani Khundrakpungi MLA su oiraba speaker Lokeshwar nasu hiramasigi matangda mityeng changbinaba appeal tawki Kendra sida la yaur package manga sida minus ta yang wangna thadarga thabak sunan honarik libase masi amatta yabanga moi madu amatta changpa yaro egoin angam level da akoi pangan putoktana minus ta thabak suba yaroi schedule rate ta plus ta thabak sugi hain lakpa contractor singdu da ekoina full cooperation pidana pangan putoktana makoi mateng pangani adu minus ta hadadana hujik thabak launana ba amadi senung tana honariba contractor singbu ekoina accept tawde Hairibasing Karigum Majida, Patanu the Toner by the Akuna Tingapa, Mun soon of Honor Potamatanda, Patanu the Toner Pukudimaki Dietasi, Department, Maryland Department, Amadi, Madu Tabsuni Laiba, contracted to Pugudabani. All Manipur written test successful candidates of police constable male 2013 na ngasi ahing nongyai Manipur ki National Highway singda total ban kaurgani English ani taraga humdoida lawkhiba police constable gi written amadi physical test mai paklaba candidates singi thabak lawdringaida naungna police constable amuk lawnaba government na thaurang torpa si ngasi fawgi manungda handok trabadi ngasi numit simaki ahing nongyai gi National Highway singda matam kak tababan kaurgani haina all Manipur written test successful candidate of police constable male English ni trago humdoina thadroppa cherolamana khangalagli
Ukrul district ki manung chana leiba farung simtang village tagi PA Chinau Sangbu mihat tina hatok tuna fumlaga thalamba bu yaning da ba fongdok tuna ngasi Julalen da leiba Tangkul Baptist Church mamangda Tangkul gi lup kaya gi wakat mi fam phangkre Tata driver PA Chinau Sang chahi asigi March ahumgi numidang pung taraga matoi makai tab aduwaida Litan Police Station gi manung chana leiba sana kaithel dagi khulai paiba mioi ahum laklaga fakhibani aduga thasigi tang taraga nipanda Cycle Police Station gi manung chanba Salang Village ki umang amada hatlaba matung fumdun thamlambani Mihad asibu yaning da fongdok na Tangkul Student Organization Tangkul Elders Organization amadi Tangkul People's Organization gi mioi singna saruk yaduna wakat mifam adu chathaki There is so much of increase of violence in the state. We don't want this. We want peace in the state. That is why we're sitting here, so that peace prevails in the state. We don't want any violence. We don't want killing, and especially innocent people being killed like this without reason. That is why we are here. We demand government to look into these affairs and bring justice, especially to this family and many who are suffering in the state. No, there are demands that the justice should be brought. And then at the earliest, it should not be delayed, and also ex gratia to the family. Chatliba thasigi tang tragama thoida mayang Imphal konchak makhalekai da thokiba irang adu karamna thokibano haibagi matangda asengba ama puthoknaba judicial inquiry tawgadabani nongmai kaptuna irang thokhan kiba mioi sing faduna matik chaba chairak pigadabani haina ngasi mayang Imphal club coordination committee na sinduna mayang Imphal thana maning ani longbida wakat mifam pangthokre wakat mifam aduga mari lainana mayang Imphal bazar committee gi secretary Arambam Rashina hai thokiba thodog aduda mayum makai amadi lanthum kaya amang ata thokhanduna mayum makai leitriba imung manung singda government na athuba matamda matik chaba kheti poron pigadabani haina phongtokki Haukiba Tangtrama Toida Tokiba Iranga, Akoigi mi Choiba, Adagi Yunkai Kano Tidokiba Mangi Takimamde, Sigi Decision Inquiry to view, Azuma Putoku Saka, the Koi Hajaning, Sida Azumba Putoki the Tata, the Tugai meeting, the Pabi the Tadi, Koi, Mang Panda Club organized Samarapabila, Yamjina, Hanbalaitana, Akoi Yahok Jansan Gigani, Aduga Luina, Arang Taduriba, Gari Mapuda, Mihatpagi, Tahanba, Dandize, Akoi Yaro, Condition Naudana, Misam, Habe the Tadukiro, Adana Mihapagi Maranda, Moipan Bazdi, Koi Matang search the break amlog zage Manipuram di malengi tongan tongan ba ipaw single loina na ikoi break tigam thun hanjarake impact news meeting taadu lebio kuirabagi tungda punba sinungai sumi madi kari tore mage se double strengthening sing pamali mangonda piu double strength liver tonic Lipsap DS Lipsap DS double strength liver tonic Bulletin se makata pauk single in a break in matung da mayamba mukan taram nok chari Wangkai hizam leirak ta leiba panthogi sanglen da thasigi tang taraga tareta irang thokarba matung mafam adudagi tholokpa yadana leirakhiba angang sing lauthokpa changluba child rights ki organization mari gi team ga panthogi thomi singi marakta ningai sangdana khre child rights ki team aduna angang sing adu Ngasigi oinadi lauthokpa ngamkhidre Manipur Commission for Protection of Child Rights Manipur Alliance for Child Rights Child Welfare Committee Imphal West amasung Social Welfare gi makhada leiba Imphal East ki District Child Protection Unit ki apunba team aduna thas gi tang taraga taretta irang thokraba matung angang khara mayumdagi hanba ngamdre haiba paw tabadagi panthogi sanglenda angang sing adubu lauthokpa lakhi Timaduna mafamaduda nupi macha taraga mangaga nupa macha taraga nipan ga punna angang kuntraga humdoi lairam thengnaki lairam kiba angang sing asi thasigi tang kunga nithoidagi megi tang ama fawba pangthokadaba sajibu inat ngaikhong kumhai da saru yanabgi damak rehearsal yawbal lakpa irang tholakpadagi mayumda hanba ngamdana ngasi fawba lerakibani lairam kiba angang sing adugi marakta school gi exam thaba fawba fangdaba yawri hairi lakliba child rights ki team aduna panthogi thomi singa angang sing adu lakliba Team aduna puraga makoi gi apokpi singda sinage haina haiki panthogi thomi singi maikai dagi apokpi sing mafamaduda kauduna sinasi haina hairakpadagi angang sing adugi apokpi singda phone taunaki phone taunabadu angang kharagi apokpi kharana makoi gi angang sing adu laida kathokrabani haiba pakum piraki haidi Pakum adu tabadagi child rights ki team aduna Imphal East ki police ta pau piki loinana lakiba police personnel sing aduna angang sing adu lauthoknaba panthogi sanglenda changki
Sanglenda changlaba matung child rights amusung police ki team aduga panthogi thomi singa akanba mongda muknaba du thokibani. Ngasi leiriba angangsingigi na yeiba amasung magi angangsingsu mayumda makogi larik tamba khopa phangnanaba mafam asidagi akoina koi commission na child welfare committee da angangsi sinarga child welfare committee na koigi angangsingsi amuk magi mama mapa kauraga makoi mafam chana sinaba adugi ultimate goal du da in the interest of the child under the interest of the child sida makogi protection moi care development masi phangananaba restore torga mama mapa ga lemina dana angangsingsi phajana thina leinamui dang ta koi lakchabani. Wangkai hizam laikai da maira sangi lamda henjenlui haibagi wahau da nat ki lining gi mafama oiba pantau isai kol da lining was sing changhandaba amadi laifam manung da lairiba mioi singi chana thaknaba pusinba yahandaba haibasi lamda ming tholaga nat ki lining da khut thabagi thawongni haina maite inat semgat lupna cherol amada pendaba phongdorokli loinana athingba apanba piriba sing asi mari leinabana tauhan biganu haina su apil tarokli. Nakalamrom da maira sanglen lauksinaba hotnai haibagi wahog da wangkai hizam leirak kamadi miyamna panthau hairaga khangnariba laikai sidagi hizam ratan anigi marakta thokliba wathoki matang da Maitai National Front MNF kiluchingbi wangleima amasung kanglei shalai apunba lup kasalna wangkai gi miyambu lanna uhnaba hotnariba asi lepiu wathok asigi matang da wangkai miyambu lanna uhanbagi maram lup anina atuba matamda sengdokpira o haina wangkai hizam leirak Development Association wangkai gi akoibada leiriba club tarit ki apunba lup maira paibi lup amadi nongpok leima apunba nupi lup Imphal East na apil tarokli. Wangkai pukrambam leirakta leiba senggat marup ki sanglen dangasi nungtil paumi singu unabada nongpok leima apunba nupi lup Imphal East ki President Y Memana hai wathok asigi matang da achum aral khangdana MNF amadi kasalna aranba wafam media da phongdokpa laibak thibani. Wangkai miyam da wathok asida Maitai lining bu lan uhanaba honakhiba leite hai. Noise pollution gi matangsi siram dai da migi laikai da anaba yawba mi nakong da lasing melaga siba yawnarab siba bo si akhoi kainona khangbidraba laigi seba tawriba kangbu singmadi khangbide mokhida arabadagi laaga sida nongmanini leiramaga heta chalaga laigi seba lagbani aduna anakpada leiriba akhoi awaba sidi kanamtana ubide andaki tawriba thodok sida mana maram isa sadana ikhang khangdana asigumba maira sangse mana popam sangni haina onthokpase sokayadagi tarik kayadagi mana maira sangje popam nena onthokpano hajik maira sangji hek soklakpa matamda maira sang haibase hijam lerak ki nati Manipur ki maira paibi Imphal East leiriba kangbuse punama kaune ba ai aduga madugi sab saba daita do koi lohan gane. Because we care, haiba thimda anabana maram oiraga punchigi fagatpa ngamlaroidaba mioi singbu lemna layang batanatana mating pangliba Palliative Care Society Imphal gi ahanba chahi kumun thoram pangthokre. Thoramasi society asina sindunangasi Langolda leiba Caesar Hospital and Research Center gi auditorium da pangthokhibani. Thoramasi da saruk yakiba society asiki secretary Dr. Sorokhaibam Jogendro na Impact News da phongdorakpada society asina ahanbagi oina Thangmibana Assembly constituency da anaba tarit ki yum da chatuna check-up tauba hidak langthak piba amadi awareness piba ki khongthang sing paikhatli makhatana atope assembly constituency sing da sumit yeng thamnaba society sina kanna honari haina mahang haiki mahang makataradun hai miyam na voluntary oina thoraktuna lamdamasigi mafam kaya da Palliative Care Center hanglabadi punchigi anaba sagonaduna leiraba mioi singbu nungaina thambiba amadi punsi sangdokhanbada mateng pangba ngamgani haiki loinana hiramasigi matang da government na policy semduna miyamgi mating pibinaba pangbinaba mahakna appeal tarokli. Government ka so khoi wari sanajare Chief Minister masamak so khoi sigi program se khangbiraga nahamuk November da international conference ma city convention center da tawgimni sigi matang da palliative care gi matang da aduna khoi government ki side to so khoi dum wari sanajaraga adu changsin jari government adum support tawi adu financially support ti adumakti haibang amdri adu program da karida lona adum support tawi aduga akhoi gi makhataba policy semba adagi health policy da semba yaba khopa adugi tanabagi phibam dum changsin jari adum Babuprada Laiba Imphal West Police Station ke campus ta Lairiba Khangjeng Lairemba Lairembi ki harau mathoi kabagi thoram ngasi pangthokre
Chahi khudingi pangthoktuna lakliba haraubagi thauramasida police amusung Manipur government ki makok thongba official kayasna saruk yaduna Kangjeng Lairembigi mafamda angamba haikal laikat tamduna nungai yaifanaba thaungnizaki haraubagi thauramasiga mari leinana Kangjeng Lairembigi lai selungba Ahantem Birana Haikibada Lamdam Sida Leminariba Furup Singi Marakta Kaibung Tanabagi Wakalo Ladiba Si Koknaba Amadi Nungsi Chanana Leminanaba Haraubagi Thoramasi Pangtopani Lamdam Sigi Miamna Lakpiduna Nungai Yaifanaba Tongnebiu Hairi Akoigi Mitribak Asida Ladiba Parimum Punamakna Asumba Aranba Ladiba Punamase Wire was when talked up with Kangyang Lamela, Pantopolemina, Bisharto, Winabaki the Makta, Pangjaba Toramne. A papa Yapapa Nonamapina view, Luina Namita Basa Ladiba, Parimamapuna Magna, Amaga, Nuxi Sanatana Lady Punoma, Asibu, Pantopolemanina Magi people with the Sang Vida Haraga, Nuxi Sanana, Amato, we will sing the Lehenabaki the Makta, Lebinabaki the Makta, Nasi, Pangjariba Toramne. Thasagi tang taraga tareta Imphal East District Police Commando na top khongnang khongdagi fare hariba Ketrimeyum Rajen chahi yankaiga nipan apokpa laikhidraba KH Nilamani Laifam top khongnang khong handball ground hariba MIO SCRPF amdi masigi lanmi shanglo PLA ga karigum hiram amatada mari laina de haina aina thinkraba lalhoglu Revolutionary People's Front ke Department of Publicity gi che bangkem na thadrokpa cherolamada sengtorokli Manipur State Sumang Lila Council ki life member amadi council asigi advisor oiramba Haurak Cham Ibotombina laikhidabaga mari lainana laikhidabagi mafamda ikai khumna utkre thoramasi ngasi Manipur State Sumang Lila Council ki members singna sinduna laikhidrabagi kaishampa thokchom laikai de leiba poknafam lamdamda pangthokibani thoramasiga mari lainana miyamna laikhidrabagi photo da hai laikatu de ikai khumna utki panbiyai Haurak Cham Ibotombi lamdamasigi Sumang Lila bu malemge thakta Pukhatna bahotnaramba saknairaba mas mishak amani mahak masagi anaba amadagi thasigi taraga humdoida taibangpan thadokibani lamdamasida nongma kangdana tholiba thawda wathok sing amadi tungi Kanglai cha singi dabak amatta oina punsinbagi matam oire haina aina thinkraba KCP poire maitai lupna thokpa cherolamana hairi singlobasigi tokhai tanaduna laikhraba Kanglup punamak amatta oina punsilaga ningtam lan mayok minabagi matam yaure haina lubasigi chairman poire maitai khuman yauna lubasigi central committee gi members singna appeal tarokli Manipur government Dr. K.H. Ratan Kumar bu education amadi transport minister oina hablakpada harauba fongdokpo oina taramna opagi thoram amangasi pangthokre hariba opagi thoram adu ngasi nukchel Imphal ge GP Women College Imphal da pangthokhi thoram adu Federation of Government College Teachers Association Manipur Fegoktana sinduna pangthokpani Tharamaski Kudong Chaba Lauraduna Fegoktana Lamdamasida Ladiba Government College Amadi Higher Education da Tabak Taurib Oza Singh na Thengnariba Kudong Chadaba Singh Adu Putoktuna Khangan Ki Education Minister na Fegoktana Taliba Demand Singh Adu Tabak to Ontokani Haina Tazabasu Piki Chaliba chahi asigi January thagi tang mari da Manipur da hakib akanba yuhar aduna awaba tarba singi matingi damak che tharakhiba Imphal East District ki Porompat subdivision ki manung da leiriba miyoi singna lakliba tang kunga taret fawb ki manung da tengbang ki senfam sing adu lauraba yagani haina subdivisional officer Porompat ki cherol mata khanglakli malengi oina Khungup amadi atopa pochai sing puthokpada maming chalaba USA gi company Caterpillar gi showroom ama thangmaibanda hangdokre showroom adu ngasi thangmaiban thau ground gi mayok nabada leiba koksam line building da hangdoki showroom asi India gi oina gi ahanba flagship store showroom ni hari showroom asi BNI Enterprise na lamdamasida maming chalaba company asi gi potlam asi fanghana bagi pandamda hangbani hari Sigis India ki first new concept flagship store ni Sigis na mountaineering bikers degi cycling gi not only that boots yauri pull up ki loina sport section degi rugged oi degi amasung hard living style hiker we have industrial boot also on a pull up canon it's all premium brand and all very good brand hiker on I hope everyone can visit here
Churachandpur district ki Hanglep subdivision ki manung chanalaiba lamdan kabui khulda khulasidagi M Acham kauba mioi amana khulgi u yanthakpagi matangda paumi singu unabagi thoramama pangthokre thoramasi ngasi lamdan kabui village authority na sinduna minutongda laiba Manipur Mountaineering and Trekking Association MMTA da pangthokibani thoramasi da saruk yakiba lamdan kabui village authority ki secretary Teranshi na Fongdorakpada Thasigi Tangtaraga Humdoi M Acham na Luchingba Khutpu Amana Kulasigi U Sing Yanthatke U Sing Asibu Yanthat Tanaba Amadi Kulgi U Yaliba M Achamgi Manakta Matakta Action Lokatnaba Numit Tumaktada Loktak Police Station da Authority Asina Wakatki Tongdosigi Matangda Police na M Achamgi Matakta Action Lokatki de Haina Pendaba Fondoki Loinena Matangi Numita Kulgi Umangda Mobile Show Mill Pushinduna M Achamna U Yanki Mahakna Makat Taraduna Atuba Matamda Kul Authority Gi Ayaba Yaudana U Yalib M Achamgi Matakta Forest Department Akanba Action Lokatrabadi Public Accounts Committee da Wakat Lagani Hairi Loinena Hiramasigi Matangda Loktak Police Station Gi Tawang Busu Mahakna Yaningdaba Fondoki 13 Asida Hoi Asiri Assam Haideva Lamdan Ashigi Munung Sida Mana Rolu Huranduna Jantat Bagi Matang Asida Koi Police Wokatare Adubu Ekla Lalaga Haban Munum Sida Police Hingna Washida Okate Tigi Makta Noina Igumba Matak Irang say Kanem Handiu have on the police in the Hoki was lobby in midre Aduna Tuna Asigi Toribam Irang took the say Nimalu have got the police Lokat Bre Forest Department Asina Asi Munusida Ashan Natraga Meng Biraga Natrabdi public account community what's Wakat Gani Jose Nasinomagi Sanabagi Powder Taragamathoi Suba Telo Joint Cooperative Farming Society Limited Trophy Lamlai Kendra Village Wise Men's Open 7-a-side football tournament ngasidagi haukre Telo Society Trophy na Sindonistan United Sporting Club Telogi Sanabungda ngasi ahanba sanakiba tournament asigi ahanba league match amada Baruni Road Youth Organization Kambong Batna YDCL Pungdong Bambo Panjal Ani Amada Maitiba Pikibani Works CNF and PDG Minister K. Ketrimayum Biren Society SCG President Amasung Secretary Aniga Loinana Lamda Madugi Miyoi Chakayana Ngasi Dagi Haukiba Football Tournament Ski Haudopugi Taramadu Saruyaki Telo Society Trophy na Sindhu Ngasi Dagi Haukiba Tournament sa team kunna Saruyabagaloina Hayang Tournament Sigi Makataba League Match Ani Sanarakani Konthokzam Assembly Constituency ki manung chanalaiba Konthokzam Maning Tribal Youth Club na Sinduna ngasidagi anishuba 7-a-side open football tournament haukre ngasi tournament asigi ahoba numita sanakiba ahanba league match adada Konthokzam Maka Laikai team Sina Konthokzam Maning Laikai team Bibu maitiba pibangam kibani Social activist Dr. Shapam Rajenga loinana lamdabadugi football masana sibu pamjaba miyoi kayana ngasidagi haukiba tournament adugi haudopugi tharamadada saruyaki Thasigi Kuntra Fawba Chathakadaba tournament asida team Taraga Marina Athoy Hentana Bagaloina Hayang tournament asigi Makataba league match ahum sanaragani. Tongbram Subol Memorial Veteran Cricket Tournament Model Club Chingamaka B Team Mai Pakre ngasi Manipur Veteran Cricket Association na Sinduna Langtabal Public Ground da Sanakiba Group B gi league match amada Cyclone Thameba na toss ngamduna betting hana Sanakiba da apiva over kuntra da wicket nipan turaga run marfut taragam humdoi khak lobungam ki masigi paukumda ani shuba betting Sanakiba Model Club Chingamaka B team na over kunda wicket tare turga mai pakpagi run marfutaraga mari adu laukibani match asida Model Club Chingamaka B team gi all rounder Akbar na man of the match taki team Nepal na saruk yaduna chatharakli ba tournament asigi hayeng sanagataba league match amada Imphal West Veteran Cricket Club amadi Nambul Mapal Sporting Association ka Imphal anina lamba tongnargani और the bulletin से headlines amhana मैम ने थमसगे Wangjing Kojong Popi Sports Complex Kongjong Police Station Chief Minister na Sangha Kre Keba Ching the Sagaliba Kongjong War Memorial Complex su Yang Sin Train Manipur ki Sentok Leigadaba Yamlaba Chingi Mafang Kaya Survey Tawdabadagi Season Afang Kangdana Leide Haina Deputy Chief Minister Gai Khangam na Kongjong Amasung Macha Drug Lalon Bada Chenaba MPCC ki President TN Hauke Pamri Chief Minister Okram Ibobi Kudaka Fam Thado Kadabani Haina BJP ki MLA case Joy Kishan demand Tawrakli